mayambu ahanamuktada warina chunggi maikidagi ikopno na taramna uksari aikoni ngasisu miyamgidamukta puduna laksari aikona thajarakpa warida nanau milang season 2 lekthabigi aroiba tangka ngasigi tangka asidana wari sina matau karam tawna poloi oikiba habado mayambuna mangna wari asi amuk puna taminarasi taibirasi nanau milang season 2 lekthabigi aroiba tangka ngarang tangka adugi losilakka matamdani lekthabi amadi nanau sumilagi lanpham asigi aroiba matangdani nanau sumilana thajilakpa tamthiraba sathiraba mahi kaya se lekthabina ngakthoi adabu phana kan ngaktholabasu masu yamna waribani nanau sumilasu lekthabina wariba asidagi saruk tara hena waribani asigumba aroiba tanja asida lekthabina magi manakong asida khonjel khara takhi khonjel ase atai kanagi sunate mabu yokpiriba mama amadi mapabu ngadu khonjelni mamanasu mapanasu mabu kauduna nahagna tawribado tawganu nangna tawribado soire lepo haduna mamana mapana khamlupi khonjel ase mana tarubani khonjelu tarubadagi mahana leithokduni yenglui matam asidadi mahakpu matam kuina yokkirakpa mabu ubadagi kiduna lotkhiba mama amadi mapase mana urami makhoi anibu ubada lekthabi nghaktang mikup asida harauki adubu thangnaba mikuptadi mana asumna yengduna nghaktang ladingai matam asidani nanau sumilagi kallaba mahi amak thajilakki masig mahi asina thabada lekthabi leimaida haithakirami mana haitharaga tabudu ubada mama amadi mapabang ase kanna launa chinchilakki aduga nandosu yoksilakhrabani nandosu matosi ubada masu mangjare haduna yamna kanna lauduna chinchilakki makhoi myamgi matosi ubada nanau sumiladi ngakpuna kaino matokirami mapabang adu chinchilakkiba aduga nanau milang habam tholasi kauduna chinchilakki matosina nanau sumiladasu yamna ngakpa habado mikup asida pharami lauriba nanau sumilana tariba khonjel singase makhoi tegi nate lam khunu dusu magi sumiron ngalai manasu oja milang kauduna magna masadu yamna khanna khapchilaga milangna tutharakku matam asida magi manakton paisinkibado sumilagi mit urare aduga sumilana phajilaga thamkiba makok amadi mamaisu makhoi anegi yaklaba khonjelda kanna larokhi khonjel singase sumila nando aduga lekthabi lam khunu makhoi khartana khangnabani atop yengliba taibang mi ataidi khonjel sing baramda karimata khangbanate makhoi thokliba matau sing asibu kumai gi mongdi yenglibani makhoi myang matau asibu ubada sumiladi mikup asida ngakpana kana matarame mahi ase mana thajin khiba tarabasu mikup asida mahakse ngaktang tarang malang amada laikibagi matau amada yamna na yenaga leiri lekthabina sorasi kanna hoduna leimaida ima shoduna taraga laikirami man haitharakpasibu mama oiribi mabu yolibi nupiyadana ngakhlami imagi bema lekthabi che ima lakle nangi babungsu lakle karigino nangda awabagi matawda leiriba se namit pango haduna mamit ado pangba ngamoi ngamdoboi tawriba makokki saktam aduna nanau milangi saktam oiriba mataw adubu ubada mama aduna mabu konkhalli nandona wari khudimak sing libadagi matai manau ani se wakhal tarabani mama adun kapchaduna se mitpango ima laklabsidi nangi pabungsu laklabani to nangi nakta phamliba ise udrabri yengo namitu pangtholo o aingondi yengo haduna mama aduna penjadabdagi kaptuna machanopi oiribi adubu konkhalami lekthabi mamiti pangthokpa ngamde adubu magi machindagidi ima haiba khonjelase adumak thoknari khonjelase tabadani mama asina pubu thangma ngamda makai kapliba aduga mapabung adusu kaplami mama adun hairari ekhoi nangbu kidi nangna ekhoi gidamakta honabibini nangna ekhoi gidamakta awana tagadaba kayado akthokpibani nangbu kanano khangludabana ekhoina lotkhibani ekhoina nangi maramda achumba sengmadu khangdabadagi ekhoina lama laikhibani hojikti ekhoi nangi maramda khangle se lekthabi mitpango haduna mama aduna hudulari mapabang adusu manakta phamtharaduna ibagi bema ekhoi gi mitta ichamata yaujadabada nangna taibangda lakhibada ekhoina kiyada haraukhiba numit tha yengbagum nahakina tawbu yengkhibani taibang mi kanana mapok kaya lai khurumduna su oiba ngamlaroidaba ekhoigi damakta mapu mana pinabidana
ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯂꯨꯗꯕ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯈꯔ ꯎꯔꯨꯕꯗ ꯀꯤꯗꯨꯅ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯨꯕ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯦꯜꯂꯔꯣꯏ꯫ ꯍꯥꯟꯅꯒꯨꯝ ꯏꯄꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯍꯤꯡꯁꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯕꯨꯁꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣই ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ ꯍꯥꯗꯨꯅ ꯃꯥꯅꯁꯨ ꯀꯞꯂꯔꯤ꯫ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜꯗ ꯂꯦꯛꯊꯕꯤꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯍꯩ ꯄꯤꯈꯤꯕ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩꯁꯨ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯗꯨꯅ ꯀꯟꯅ ꯀꯟꯅ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯝ ꯈꯨꯅꯨꯁꯤꯁꯨ ꯃꯅꯥ ꯑꯁꯤꯗ ꯂꯩꯔꯕꯅꯤ꯫ ꯂꯝ ꯈꯨꯅꯨ ꯑꯁꯤꯅ ꯃꯁꯥ ꯀꯟꯅ ꯀꯟꯅ ꯈꯞꯇꯨꯅ ꯃꯥꯅ ꯂꯦꯛꯊꯕꯤꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯃꯥꯅ ꯇꯣꯟꯕ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯎꯕꯁꯤꯡꯗꯤ ꯉꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯉꯛꯄ ꯍꯥꯏꯕꯗꯣ ꯐꯥꯎꯔꯝꯃꯤ꯫ ꯅꯟꯗꯣ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯦ ꯃꯅꯥ ꯑꯁꯤ ꯌꯧꯔꯛꯑꯦ꯫ ꯅꯟꯗꯣꯅ ꯍꯥꯏꯔꯗꯤ ꯅꯅꯥꯎ ꯃꯤꯠꯂꯪ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯗꯨꯅ ꯅꯟꯗꯣꯅ ꯍꯧꯗꯣꯛꯂꯔꯤ꯫ ꯅꯅꯥꯎ ꯃꯤꯠꯂꯪ ꯀꯧꯗꯨꯅ ꯅꯟꯗꯣꯅ ꯍꯧꯗꯣꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯗꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯑꯃꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯅꯤ ꯃꯥꯅ ꯈꯜꯂꯛꯂꯤꯕ꯫ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯦꯛꯊꯕꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯦꯛꯊꯕꯤꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯉꯥꯊꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯂꯦꯛꯊꯕꯤꯒꯤ ꯃꯈꯣꯡ ꯃꯅꯥꯛꯃꯛꯇꯗ ꯂꯦꯞꯇꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯃꯥꯅ ꯌꯦꯡꯂꯔꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯅꯤꯛꯂꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯇꯞꯅ ꯀꯧꯔꯛꯂꯤ꯫ ꯃꯤꯠꯂꯪ, ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯁꯨꯝꯅ ꯁꯨꯃꯤꯂꯥꯅ ꯀꯧꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯑꯃꯅ ꯀꯧꯕ ꯃꯇꯝꯗ ꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯇꯕ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯂꯦꯛꯊꯕꯤ ꯑꯁꯤ ꯍꯟꯗꯛꯃꯛꯇꯤ ꯁꯨꯃꯤꯂꯥꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯏꯁꯤꯜꯂꯝꯕ ꯃꯥꯒꯤ ꯃꯤꯠ ꯑꯁꯤ ꯇꯔꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯁꯨꯃꯤꯂꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯆꯩꯅꯥ ꯐꯅ ꯐꯥꯎꯔꯕꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤꯅ ꯁꯨꯃꯤꯂꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯕꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯁꯨꯃꯤꯂꯥꯗ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯉꯛ ꯑꯁꯦ ꯃꯥꯅ ꯅꯣꯝꯗꯨꯅ ꯁꯨꯃꯤꯂꯥꯅ ꯀꯧꯔꯤꯕꯗꯨ ꯃꯥꯅ ꯈꯨꯝꯂꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯒꯤ ꯃꯇꯧ ꯑꯃꯗꯤ ꯇꯧꯔꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯃꯤꯂꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯗꯨꯅ ꯃꯈꯥꯗ ꯐꯝꯊꯔꯛꯏ꯫ ꯀꯔꯤꯅꯣ? ꯉꯁꯤ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯅꯥꯎ ꯃꯤꯠꯂꯪ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯨꯔꯨꯝꯖꯗꯨꯅ ꯃꯥꯅ ꯀꯞꯆꯔꯛꯏ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯈꯨꯔꯨꯝꯗꯨꯅ ꯀꯞꯄ, ꯃꯥꯅ ꯃꯉꯣꯟꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕ ꯂꯦꯛꯊꯕꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯛꯇꯨꯅ ꯁꯨꯃꯤꯂꯥꯕꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯅꯪꯅ ꯀꯞꯂꯤꯕꯗꯨ ꯀꯞꯀꯅꯨ, ꯅꯪꯅ ꯋꯥꯔꯤꯕꯗꯨ ꯋꯥꯒꯅꯨ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ, ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯁꯨꯃꯤꯂꯥꯗꯤ ꯄꯦꯟꯖꯗꯕꯗꯒꯤ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯪꯇꯕꯨ ꯅꯤꯡꯖꯔꯛꯄꯅꯤ, ꯑꯩꯅ ꯅꯪꯇꯕꯨ ꯁꯣꯟꯖꯔꯛꯄꯅꯤ꯫ ꯉꯁꯤ ꯏꯄꯥ ꯏꯆꯥꯅ ꯑꯁꯨꯝꯅ ꯍꯤꯡꯂꯤꯕꯁꯤꯁꯨ ꯅꯪꯒꯤ ꯃꯄꯥꯟꯗꯒꯤꯅꯤ, ꯅꯪꯅ ꯁꯦꯝꯕꯤꯔꯝꯕꯅꯤ, ꯅꯪꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕ, ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ? ꯁꯦ ꯈꯨꯝꯃꯣ, ꯅꯪꯅ ꯀꯔꯤꯒꯤ ꯋꯥ ꯂꯣꯠꯂꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯃꯤꯂꯥꯅ ꯀꯞꯄꯤ꯫ ꯅꯟꯗꯣꯅ ꯁꯨꯃꯤꯂꯥꯒꯤ ꯋꯥ ꯍꯪꯂꯤꯕ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯀꯠꯊꯣꯛꯄꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯅꯅꯥꯎ ꯃꯤꯠꯂꯪꯅꯤ꯫ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯃꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯅꯥꯄꯜ ꯀꯥꯅ ꯍꯤꯡꯖꯕ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯀꯅꯥꯁꯨ ꯂꯩꯍꯟꯅꯤꯡꯗꯕ ꯀꯌꯥ ꯑꯗꯣ ꯅꯅꯥꯎ ꯃꯤꯠꯂꯪꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯌꯥꯝꯅ ꯄꯦꯟꯖꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕు ꯁꯣꯜꯂꯤ, ꯅꯪꯕꯨ ꯂꯨꯅ ꯈꯪꯖꯩ, ꯂꯨꯅ ꯅꯤꯡꯖꯩ꯫ ꯅꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯥꯅ ꯅꯪꯕꯨ ꯁꯦꯟꯅꯔꯛꯄꯅꯤ꯫ ꯑꯩꯅ ꯉꯥꯎꯔꯒ ꯂꯩꯔꯤꯉꯩ ꯃꯥꯅ ꯅꯪꯕु ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ, ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯨꯏꯁꯦꯟ ꯁꯦꯟꯅꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯏꯄꯥ ꯏꯆꯥꯗ ꯃꯍꯩ ꯄꯤꯔꯝꯕꯅꯤ, ꯂꯝ ꯈꯨꯅꯨꯗ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯦꯡꯉꯨ ꯁꯨꯃꯤꯂꯥ, ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯅꯔꯛꯄ, ꯅꯪꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯥꯡꯂꯛꯄ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯦ ꯇꯨꯔꯒ ꯂꯩꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯃꯨꯛꯇꯗꯤ ꯃꯥꯕꯨ ꯍꯧꯗꯣꯛꯎꯅꯦ, ꯑꯃꯨꯛꯇꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯥꯕꯨ ꯂꯩꯍꯜꯂꯨꯅꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯃꯥꯅ ꯍꯥꯏꯔꯔꯤ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯄꯦꯟꯖꯗꯕꯗꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ, ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯥꯅ ꯀꯞꯇꯨꯅ ꯅꯅꯥꯎ ꯃꯤꯠꯂꯪꯕꯨ ꯍꯧꯒꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯕꯒꯤꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯁꯤꯜꯂꯤꯕꯅꯤ, ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯑꯣꯏꯍꯜꯂꯤꯕꯅꯤ꯫
ꯂꯥꯏ ꯃꯥꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯕ ꯌꯥꯒꯅꯤ ꯂꯩꯕ ꯌꯥꯔꯣꯏ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯁꯦ ꯌꯥꯝꯅ ꯀꯂꯛꯆꯈꯤ ꯌꯥꯝꯅ ꯄꯥꯝꯖꯈꯤ ꯃꯁꯤꯃꯛꯅ ꯅꯟꯗꯣ ꯑꯃꯗꯤ ꯁꯨꯃꯤꯂꯥꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯂꯩꯕ ꯃꯇꯝꯗ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯈꯥꯡꯈꯤꯕꯅꯤ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕꯅꯤ ꯂꯥꯏꯕꯛ ꯐꯕꯅ ꯐꯅꯦꯛ ꯃꯊꯨꯞ ꯇꯔꯦꯠ ꯀꯣꯟꯁꯤꯜꯂꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯂꯩꯕ ꯐꯪꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯃꯥꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯅꯤꯡꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯅꯤꯡꯕꯁꯦ ꯑꯁꯨꯝꯅ ꯐꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯃꯉꯣꯟꯗ ꯃꯇꯤꯛ ꯃꯌꯥꯏ ꯐꯖꯅ ꯆꯦꯜꯂꯤ ꯃꯍꯩ ꯀꯔꯤꯃꯠꯇ ꯋꯥꯠꯇꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯒꯅꯤ ꯃꯥꯒꯤ ꯃꯄꯣꯛꯇ ꯇꯝꯂꯔꯤ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯀꯤ ꯃꯄꯣꯛ ꯑꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯅꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯔꯛꯈꯤꯕ ꯅꯍꯥꯛꯅ ꯌꯣꯛꯂꯛꯈꯤꯕ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯈꯨꯠꯇ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯇꯥꯜꯂꯣ ꯍꯥꯏꯕꯗꯣ ꯇꯝꯃꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯣꯏꯔꯤꯕ ꯂꯦꯛꯊꯕꯤ ꯂꯣꯏꯅ ꯈꯪꯏ ꯃꯁꯤꯃꯛꯅ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯅꯤꯡꯕꯗꯒꯤ ꯃꯍꯥꯛꯅ ꯅꯟꯗꯣꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯒꯅꯨ ꯃꯐꯝ ꯑꯁꯤꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯊꯥꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯟ ꯁꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯏ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯃꯁꯤꯃꯛꯅ ꯃꯥꯅ ꯅꯟꯗꯣꯗ ꯋꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯁꯦꯟꯅꯈꯤꯕ ꯇꯥꯔꯕꯁꯨ ꯁꯨꯃꯤꯂꯥꯗ ꯑꯃꯥꯏꯕꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯤꯂꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ ꯁꯨꯃꯤꯂꯥꯅ ꯀꯞꯇꯨꯅ ꯑꯩꯒꯤ ꯑꯣꯖꯥꯕꯨ ꯑꯩꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯦ ꯑꯩꯒꯤ ꯑꯣꯖꯥꯕꯨ ꯑꯩꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯄꯥꯞ ꯄꯨꯟꯁꯤꯗ ꯂꯩꯔꯔꯣꯏ ꯑꯩꯁꯦ ꯄꯥꯞ ꯆꯦꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯗ ꯃꯥꯅ ꯀꯣꯝꯗꯨꯅ ꯀꯞꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕ ꯂꯦꯛꯊꯕꯤꯅ ꯇꯥ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯋꯥꯔꯤ ꯂꯤꯗ꯭ꯔꯕꯁꯨ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯝꯕꯅꯣ ꯍꯥꯏꯕꯗꯣ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯃꯥꯅ ꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯒꯤ ꯈꯨꯠ ꯑꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯅꯟꯗꯣꯗ ꯄꯥꯏꯁꯤꯜꯂꯝꯃꯤ ꯅꯟꯗꯣꯗꯁꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯎꯍꯜꯂꯝꯃꯤ ꯂꯣꯏꯅ ꯊꯣꯛꯍꯜꯂꯝꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗꯒꯤꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯟꯗꯣ ꯑꯃꯗꯤ ꯁꯨꯃꯤꯂꯥꯅ ꯌꯥꯝꯅ ꯆꯥꯛꯂꯤꯕ ꯁꯨꯃꯤꯂꯥꯅ ꯍꯥꯏ ꯑꯩ ꯂꯥꯛꯂꯝꯗꯕꯅ ꯐꯕꯅꯦ ꯑꯩ ꯂꯥꯛꯂꯝꯗꯕꯅ ꯐꯕꯅꯦ ꯄꯥꯕꯨꯡ ꯅꯍꯥꯛꯅ ꯆꯠꯀꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯥꯔꯝꯂꯕ ꯑꯩꯅ ꯆꯠꯂꯝꯗꯕ ꯇꯥꯔꯕꯗꯤ ꯃꯁꯤ ꯊꯣꯛꯂꯣꯏꯀꯣ ꯍꯥꯏꯗꯨꯅ ꯁꯨꯃꯤꯂꯥꯅ ꯀꯞꯆꯈꯤꯔꯝꯃꯤ ꯀꯔꯤ ꯇꯧꯅꯤ ꯃꯄꯨ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯂꯦꯛꯊꯕꯤꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯨꯏꯅ ꯍꯤꯡꯅꯤꯡꯉꯤ ꯀꯨꯏꯅ ꯂꯩꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯃꯥꯒꯤ ꯇꯔꯨ ꯄꯥꯜꯕ ꯕꯤꯠ ꯑꯁꯤꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯁꯦ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯤ ꯅꯍꯥꯛ ꯆꯠꯈꯤꯅꯨ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ ꯃꯃꯥꯅ ꯀꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯦꯛꯊꯕꯤ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯑꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯤ ꯃꯃꯥꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯔꯤ ꯃꯥꯅ ꯍꯥꯏꯔꯔꯤ ꯃꯃꯥꯅ ꯃꯆꯥ ꯀꯣꯜꯂꯒ ꯊꯝꯂꯤꯉꯩ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯃꯆꯥ ꯃꯨꯜꯂꯒ ꯄꯨꯒꯗꯕ ꯀꯅꯥꯅꯣ ꯊꯣꯛꯂꯛꯎ ꯂꯥꯎ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯀꯅꯥꯅ ꯃꯨꯜꯂꯒ ꯄꯨꯒꯅꯤ ꯀꯅꯥꯝꯇꯅ ꯏꯆꯥꯕꯨ ꯄꯨꯕ ꯌꯥꯔꯣꯏ ꯀꯅꯥꯝꯇꯅ ꯏꯆꯥꯕꯨ ꯄꯨꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯔꯤ ꯂꯦꯛꯊꯕꯤꯕꯨ ꯌꯣꯛꯄꯤꯔꯕ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯀꯞꯄ ꯃꯥꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯁꯤꯗ ꯁꯨꯃꯤꯂꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯀꯥꯏꯕꯅꯤ ꯇꯧꯐꯝ ꯈꯪꯗꯕꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯖꯤꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯂꯥꯎꯖꯔꯛꯄ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯊꯥꯗꯣꯛꯄꯤꯔꯛꯏ ꯍꯦꯛ ꯊꯥꯗꯣꯛꯄꯗꯒꯤꯗꯤ ꯃꯤꯇꯝ ꯑꯅꯤ ꯑꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯏ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯦꯛꯊꯕꯤꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯣꯡꯁꯤꯟꯗꯨꯅ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯁꯤ ꯑꯩꯈꯣꯏ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯪꯒ ꯄꯨꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯦꯡꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯥꯟꯅꯕ ꯂꯧꯕꯨꯛ ꯃꯇꯥꯏꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯑꯩꯅ ꯁꯟ ꯇꯥꯟꯈꯤꯕ ꯑꯩꯅ ꯃꯣꯔꯣꯛ ꯅꯝꯈꯤꯕ ꯅꯪ ꯀꯥꯎꯔꯕꯔꯣ ꯂꯥꯛꯑꯣ ꯅꯪꯒ ꯄꯨꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯧꯒꯠꯂꯨꯁꯦ ꯑꯣꯖꯥ ꯍꯧꯒꯠꯂꯣ ꯅꯍꯥꯛ ꯂꯩꯇ꯭ꯔꯕꯗ ꯑꯩꯈꯣꯏꯗꯤ ꯀꯅꯥꯒ ꯁꯥꯟꯅꯒꯅꯤ ꯀꯅꯥꯒ ꯄꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯦꯟꯖꯗꯕꯗꯒꯤ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯑꯣꯏꯅ ꯃꯀꯣꯛꯅꯤ ꯃꯀꯣꯛꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯔꯟ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯃꯀꯣꯛꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯩ ꯀꯥꯔꯟ ꯇꯥꯔꯔꯣꯏ ꯑꯩ ꯍꯟꯗꯛꯇꯤ ꯑꯣꯖꯥꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯨꯡ ꯏꯜꯂꯒꯗꯕꯅꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯗ ꯀꯥꯔꯟ ꯇꯥꯔꯨꯕ ꯇꯥꯏꯕꯪ ꯃꯤꯗ ꯑꯣꯏꯗꯕ ꯀꯌా ꯑꯃ ꯇꯧꯕꯗꯣ ꯇꯧꯔꯔꯣꯏ ꯑꯣꯖꯥ ꯍꯧꯒꯠꯂꯨꯁꯦ ꯅꯪꯒ ꯄꯨꯜꯂꯒ ꯁꯥꯟꯅꯃꯤꯟꯅꯁꯤ ꯅꯍꯥꯛ ꯂꯩꯇ꯭ꯔꯕꯗ ꯑꯩꯈꯣꯏ ꯀꯅꯥꯒ ꯁꯥꯟꯅꯃꯤꯟꯅꯒꯅꯤ ꯑꯣꯖꯥ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯊꯣꯛꯇꯨꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯃꯥꯕꯨ ꯂꯦꯡꯍꯟ ꯀꯧꯔꯔꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯧꯖꯕꯅꯤ ꯍꯥꯏꯖꯕꯅꯤ ꯂꯦꯡꯍꯟꯖꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯁꯝꯕꯜ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ
ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯟꯅ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯔꯤ꯫ ꯉꯥꯏꯍꯥꯛꯇꯒꯤ ꯃꯇꯨꯡꯗꯗꯤ ꯂꯦꯛꯊꯕꯤ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯪꯅ ꯇꯞꯅ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯃꯁꯥꯁꯦ ꯐꯤ ꯑꯃꯅ ꯑꯃꯨꯛꯇ ꯀꯨꯞꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯗꯨꯅ ꯀꯨꯞꯂꯣꯏ, ꯑꯩ ꯅꯪꯕꯨ ꯐꯤꯅ ꯀꯨꯞꯂꯣꯏ, ꯑꯩꯅ ꯐꯤꯅ ꯍꯦꯛ ꯀꯨꯞꯈꯤꯕꯒ ꯅꯪ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ, ꯑꯩ ꯀꯨꯞꯂꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯀꯨꯞꯄꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯂꯦꯛꯊꯕꯤꯅ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯑꯩ ꯆꯠꯂꯣꯏ, ꯅꯆꯥ ꯌꯥꯝꯅ ꯋꯥꯏ, ꯏꯃꯥꯒꯤ ꯐꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯑꯃꯨꯛꯇ ꯀꯨꯞꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯝꯅ ꯂꯦꯛꯊꯕꯤꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯗꯒꯤ ꯃꯃꯥꯗꯨꯅ ꯅꯍꯥꯛ ꯆꯠꯈꯤꯅꯨꯀꯣ, ꯍꯣꯏ ꯅꯪꯅ ꯄꯥꯝꯕꯗꯣ ꯏꯃꯥ ꯇꯧꯔꯒꯁꯦ, ꯏꯆꯥꯅ ꯋꯥꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ, ꯀꯨꯞꯁꯤꯟꯕꯤꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯏꯜꯂꯝꯕ ꯐꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯊꯕꯥꯛ ꯐꯥꯎꯕ ꯈꯔ ꯀꯨꯞꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯋꯥꯏꯗꯤ ꯃꯥꯒꯤ ꯃꯀꯣꯛ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯁꯛꯇꯝꯁꯤꯡ ꯑꯁꯦ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯛꯊꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯍꯜꯂꯤ꯫ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗꯤ ꯅꯨꯡꯁꯤꯔꯕ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯂꯦꯛꯊꯕꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯎꯕ ꯐꯪꯏ꯫ ꯃꯁꯤ ꯎꯕꯗ ꯃꯃꯥ ꯑꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯎꯕꯗ ꯏꯃꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ, ꯁꯦ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯧꯒꯠꯂ ꯀꯩꯗꯧꯔꯒꯦ, ꯑꯃꯨꯛꯇꯗꯤ ꯂꯦꯞꯄ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯂꯔꯤ, ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯔꯦ꯫ ꯅꯟꯗꯣꯁꯨ ꯀꯞꯄꯤ, ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯀꯞꯄꯤ, ꯃꯤꯇꯝ ꯑꯅꯤ ꯑꯗꯨꯁꯨ ꯀꯞꯄꯤ, ꯑꯗꯨꯒ ꯂꯝ ꯈꯨꯅꯨ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅ ꯃꯅꯥ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯒꯅꯤ, ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯀꯞꯂ ꯀꯞꯂꯒ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯃꯤꯂꯪ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯦ, ꯃꯥꯒꯤ ꯆꯠꯀꯗꯕ ꯇꯥꯟꯖꯥ ꯑꯗꯣ ꯂꯥꯛꯂꯕꯅꯤ꯫ ꯂꯦꯛꯊꯕꯤꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛ ꯃꯃꯤꯠ ꯑꯁꯤꯅ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯉꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯈꯪꯉꯤ꯫ ꯃꯄꯥꯕꯨꯡꯗ ꯃꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯍꯪꯒꯥꯝ ꯃꯔꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯂꯦꯛꯊꯕꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯄꯥꯕꯨꯡꯒꯤ ꯆꯤꯟꯕꯥꯟꯗꯒꯤ ꯅꯆꯥꯗ ꯂꯦꯛꯊꯕꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯑꯣ, ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯕꯨꯡ ꯑꯗꯣ ꯀꯞꯄꯤ, ꯀꯧꯕ ꯉꯝꯗꯦ꯫ ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯑꯣ, ꯄꯥꯕꯨꯡꯅ ꯀꯧꯕ ꯃꯤꯡ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ, ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ, ꯏꯄꯥꯒꯤ ꯂꯦꯛꯊꯕꯤ, ꯏꯄꯥꯒꯤ ꯂꯦꯛꯊꯕꯤ, ꯏꯄꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ, ꯏꯄꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯄꯥꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯂꯦꯛꯊꯕꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯄꯥꯕꯨꯡꯗ ꯌꯦꯡꯂꯔꯤ꯫ ꯂꯦꯛꯊꯕꯤꯅ ꯑꯃꯨꯛ ꯅꯟꯗꯣꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯅꯟꯗꯣ, ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯒꯤꯗꯤ ꯑꯩꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯣꯖꯥ ꯅꯟꯗꯣꯅ, ꯑꯣꯖꯥ ꯁꯨꯃꯤꯂꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯃꯤꯡ ꯅꯅꯥꯎ ꯃꯤꯠꯂꯪ ꯂꯦꯛꯊꯕꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯦ ꯀꯥꯎꯕꯤꯒꯅꯨ, ꯀꯔꯤꯒꯨꯝꯕꯗ ꯁꯣꯠꯄꯤꯔꯛꯑꯣ꯫ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯣ꯫ ꯌꯥꯝꯅ ꯑꯐꯕ, ꯌꯥꯝꯅ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯌꯥꯝꯅ ꯋꯥꯖꯔꯛꯄꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯁꯦ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯗꯨꯅ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯛꯑꯣ꯫ ꯑꯣꯖꯥ, ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦ, ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯁꯦ ꯍꯦꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯅ ꯀꯞꯅꯔꯛꯏ꯫ ꯃꯃꯥ ꯑꯗꯨꯅ ꯍꯦꯜꯂꯤ, ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ, ꯌꯥꯔꯣꯏ, ꯏꯆꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯏꯃꯥꯅ ꯆꯦꯠꯅ ꯀꯣꯜꯂꯤ, ꯏꯃꯥꯒꯤ ꯙꯥꯗ ꯀꯣꯜꯂꯤꯉꯩ ꯏꯆꯥꯕꯨ ꯃꯨꯜꯂꯒ ꯄꯨꯕ ꯌꯥꯔꯣꯏ, ꯏꯃꯥꯅ ꯀꯣꯜꯂꯒ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯀꯣꯠꯁꯤꯜꯂꯤ꯫ ꯃꯃꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯣꯜꯂꯒ ꯊꯝꯕꯗ ꯂꯦꯛꯊꯕꯤ ꯀꯔꯝꯅ ꯃꯃꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯒꯅꯤ? ꯃꯥꯅ ꯃꯃꯤꯠ ꯑꯗꯨꯅ ꯇꯔꯨ ꯇꯔꯨ ꯄꯥꯡꯗꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ, ꯏꯃꯥ, ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯑꯣ, ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ, ꯇꯥꯏꯕꯪꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯋꯥꯕꯁꯤꯡ ꯑꯁꯦ ꯀꯣꯛꯍꯜꯂꯛꯑꯣ꯫ ꯏꯃꯥ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ, ꯅꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯣ, ꯅꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯂꯦꯛꯊꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯥꯗꯦ꯫ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯟꯅ ꯀꯣꯟꯁꯤꯜꯂꯕꯁꯨ ꯃꯃꯥꯒꯤ ꯇꯝꯄꯥꯛ ꯑꯗꯨꯗ ꯋꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯡꯂꯝꯕ ꯅꯅꯥꯎ ꯃꯤꯠꯂꯪ ꯂꯦꯛꯊꯕꯤ ꯑꯁꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ, ꯀꯔꯤꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯗꯨꯅ ꯂꯦꯡꯂꯛꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯃꯥꯅ ꯀꯨꯞꯁꯤꯜꯂꯕ ꯐꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯗꯣꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯦꯛꯊꯕꯤ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯦ ꯃꯆꯤꯜ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨꯗꯤ ꯎꯏꯁꯤꯜꯂꯝꯗꯦ, ꯃꯃꯥꯗ ꯌꯦꯡꯕꯒꯤ ꯃꯇꯧ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯅꯤ ꯃꯃꯥ ꯑꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯈꯤ꯫
Sumila Nando Mapabung aduga makok amadi mamaisu kanna kanna kabi makok mamaina chaklibse khajikta nate nahak chakrabadi ekhodi kanaga sanagani ekhodi kanada ningai tawgani haduna ani ase kanna kanna kabi kup asida nanaw milangi thawai ase lekthabigi machadigi thokiduna hojikti atia mathakta mami sami yona paikhalai masigi mataw ase Nando Sumila makok mamai lamkhunu amasung mama amadi mapa phawba urami masi ubudadi makhoi singase puba thangba ngamdana nang chakhino haduna makhut aduna khamnaba honai adubu nanaw milangna makhut hairari nakhoi nuaina lehoro haduna makhut asi haiduna mana chatnadaba sem chakre matam masida Nando na khonjel asi kanna lauri khunja mayam amuk tabiyo ngasidi taibang ngasida ekhoi myam gi awaba ko honnaba ekhoi myam gi damakta mateng pangnaba lakhiba nanaw milang taibang si thadokduna chakhi kadore mahangna chalamdai gi matam masida laibiriba khunja mayam punabangna magi maigi bu yengduna mangonda khutonaduna mangonda khurumjaduna awana matungda thoktanaba khudong thiba tadanaba ekhoi myam tamdana khurumsi mayam ekhoina hajirba wase amukta yabiyu amukta tabiyu khullachida matung tarakpada awana khudong thiba karimata lehloi hadana Nando na kanna kaptuna lauri Nando na lauriba mana hajbu wasingado sambal wangmada leriba khunja singaduna tarare makoi su yarare Nando khona khutlona duna yeliba maigai adomda makoi khudimo singase loina onkhat aduna khu khudak kunaraduna makoi khudimo singase khurum jarami mama aduna di nang chakhino haduna kanna khamjai adubu magi matam laklabada magi aroiba matam yoroklabada kari pambai tawni mana taibang sida leiba tarabasu lai mana karamna taibang sida kuina leiba yagani mahangna taibang sida leirabasu magi aroiba matam ase Sumila gi makutta taw haduna tamkibana Sumila bu mana lakpasi pamkidabani miyoibagi punsi mahing taibang pana sibu yamna kalakjakhiba yamna pamjakhiba nanaw milang ngasidi taibang palchi thadokduna lamna chakhikadore asum tamna mathakunda paikhatkre mana mathakunda paikhatpada mayam changduna mabu chakhino khamna phonai kanamtana kham ngamkhide Nando na su laurari nahak amuktang taibang panchida lakho Sumila na su laurari nang amuktaga halakko haduna laurari adubu nanaw milangi magi makhut macha aduna haduna mahakti amukna taibang pala chita laklaroi haduna makhoi mayamda aroi boina makhut haramduna nanaw milang magi mami samiyona pakhatkip saktamado adumuk mangkhirami asumna warina chona pujarakba nanaw milang season 2 lekthabigi aroi batangka se matang asidi losinjare kasigi tangka asidi wari pariba aisu pana bidudagi pirak sintharaku matang yawi mayamba aroibada wari asi tabiraga adom adongi puning da wakal da phawbusu comment da haibiramu mayamba amuk hanna khurumjari